Ngasidu parina halakpada nupi anidu mahausaga manadaba mawongda leirambani. Nungtigidi noktana langdana adum leirambana pari haifete chingnakhibani. Adubu mana wakhal nungaitana halakpana kari taure haibana chingba amata hangdabida magi ngaihaki phathahudaba asauba aduna nganthoida chaibikhiduna machangi thamoi kaihalle khallubada haujiktadama ningamdaba phauraklammi. Macana changkhiba adu haifet yengduna masu chakto chadana phajana kupsinduna thanamle aduga magi kada laktuna phamungduda longna hiptharai wakhaldusu mawon khalli ibu hayingsi mamagi manakta chatlaga chanse matam khara thamge hairasira amaromda nupi yawbu imungsu natabanina channa kari amu hairapa hairagana sida sum thambada hobuna kari tawrakani aina ngasi tawramiba mawongdunadi man afaba thabak tawrakani haiba ai thajade pari makhutuna mamaidu haifet nanthaduna ai changi labakse kadumda thokadoribano amaromda aina ngasi nganjoida ngangkhibudubu chumlibrane pari wakhal khanba yaba khalluraba tungda wara male isi sina tumthakre Thajaso kapayaba kapluraba tungda mabung chaktok labra yenge haiduna chakhumda changlakpada chakto machi lengda kupsinduna leirambadu ubada amukka hena nungaitaba phaurakduna mabunggi kada prap laktuna phamung machiduda tapna famtharai aduga mabunggi ka hatlaba maithongda munna yengjaduna khonjel pikna paudamjarai Daso nang yang wari ko tasengna nangi sakpamje nasanbu kayam kuina yengkho haibano ima baba nasa anigi kumhaise nakhoiba yengba nungairi bro ai khoiba suloksin biro ngasige taibang pansida karigi asumna thambirambano tasao ai lale aso wana thabak sururaga aina amuk sak pijadraba aise kayada phatkidrabano Thaja mabung takhini haiduna makhutuna machindo haifet khumduna hik chingna kapchari parisu phamung khajik lenglakpa duda mikap tholaklammi mamito fagli panglakpada machanna magi phamung machi duda famlaga kaptuna leirambadu ubada paridu fuk hawatuna chan kedore ha namu kedorge dasaudu sing hayo nangi se nasai aina nasing anthoida chairubagi malida adugi ordi se dasau phone torga hayeba seba kopkanu dasau muaiteba Thaja ingangang sillaba mamit aniduna mabungda ningamdana yengjarai Daso nang bunga saidi jaklami hairamdaine aduga jaramdrese kaigino Daso nangi saingonda sauriro paridu nokningdaba minok ama noktuna wadu thaidoknaba hotnarai ye adugi ora nangna kapidudi ngaubi dasaudi kedobagi ichanda saudoino dasoksu chagina tawramani aduda ithanda chabadu tallena hore nang lamaga punna charage na tawbani nate nangbu chaklamabo chaurasira Thajadu chaningbadi faudrabani adubu mabungi khallaga mangak khajik nomduna sarase asumna mabung machal anidu chakhumda changlaktuna chaktu chaba hawi chaktu chana thajana ajikpadu thugairai Daso sendo phone amta tause mayam kapungani ye chan hojiti thingi masu tumamani aduna hengoina tawraseba che tumam khiroye
ꯑꯩ ꯈꯪꯉꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯣꯟ ꯃꯌꯥꯗ ꯐꯣꯟ ꯂꯩꯍꯧꯕꯅꯦ ꯂꯧꯔꯨꯔꯣ ꯊꯥꯖ ꯃꯈꯨꯠꯇ ꯐꯠ ꯍꯥꯝꯗꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯕꯨꯡꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯄꯥꯔꯤꯗ ꯄꯤꯔꯛꯂꯝꯃꯤ ꯗꯥꯆꯧ ꯁꯦ ꯍꯩꯃꯥ ꯅꯪ ꯑꯗꯨꯝ ꯇꯧꯈ꯭ꯔꯣꯗꯅ ꯇꯜꯂꯤꯆꯣ ꯗꯥꯆꯧꯅ ꯉꯥꯡꯈꯤꯕꯅꯦ ꯑꯗꯨꯅ ꯗꯥꯆꯧ ꯑꯗꯨꯝ ꯇꯧꯋꯣ ꯑꯩꯗꯤ ꯀꯣꯟꯅ ꯄꯥꯏꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯥꯖꯗꯤ ꯃꯕꯨꯡꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯤꯗꯨ ꯃꯆꯟꯒꯤ ꯅꯤꯡꯉꯥꯏꯅ ꯉꯝꯗꯨꯅ ꯉꯥꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯏ ꯉꯥꯟꯊꯣꯏꯁꯨ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯄꯥꯛꯅ ꯄꯥꯏꯗꯦ ꯋꯥꯔꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯐꯣꯟ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯔꯤꯁꯨ ꯄꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯁꯨꯡꯄꯥꯏꯒ ꯄꯥꯏꯗꯦꯅꯦ ꯃꯁꯦ ꯐꯅ ꯀꯨꯏꯅ ꯇꯧꯔꯕ ꯇꯨꯡꯗ ꯉꯥꯟꯊꯣꯏꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯔꯛꯂꯝꯃꯤ ꯍꯜꯂꯣ ꯄꯥꯔꯤꯗꯨ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯥꯏꯗꯩ ꯀꯩꯗꯧꯔꯤꯅꯣ ꯃꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯁꯦ ꯀꯩ ꯂꯩꯒꯦꯅ ꯁꯨꯡꯍꯪ ꯍꯪꯗꯈꯩ ꯑꯁꯤꯅꯗꯅ ꯁꯥꯔꯒ ꯂꯩꯔꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯉꯛꯇꯅ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯅꯅꯥꯗꯣ ꯂꯩꯕꯨꯗꯤ ꯁꯣꯏꯔꯣꯏꯍꯦ ꯊꯦꯝꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅꯒ ꯑꯆꯨꯝꯕ ꯁꯥꯔꯒ ꯑꯣꯟꯈꯠꯂꯒ ꯉꯥꯡꯂꯛꯄ ꯑꯁꯤꯗꯗꯤ ꯉꯥꯟꯊꯣꯏꯗꯨ ꯏꯁꯧ ꯃꯆꯥ ꯑꯃ ꯇꯧꯔꯛꯏ ꯄꯥꯏꯔꯣꯏꯅ ꯄꯥꯏꯗ꯭ꯔꯤꯕ ꯀꯩꯗꯧꯕꯩ ꯐꯣꯟ ꯇꯧꯔꯛꯏꯅꯣ ꯅꯪꯒꯤ ꯑꯋꯥꯕ ꯁꯥꯎꯅꯤꯡꯕꯅ ꯂꯨꯝꯅ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯅ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯕ ꯗꯥꯆꯧ ꯅꯪꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩꯗꯤ ꯐꯅ ꯁꯤꯡꯕꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯃꯨꯛ ꯄꯪꯕ ꯅꯨꯄꯥ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯆꯤꯟꯗꯅ ꯄꯟꯗꯤꯠ ꯁꯥꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯊꯣꯔꯛꯄꯗꯅ ꯊꯨꯠ ꯍꯥꯏꯁꯤꯅꯤ ꯄꯥꯔꯤꯗꯨ ꯃꯤꯀꯨꯞꯁꯤꯗ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯏ ꯉꯥꯟꯊꯣꯏꯒꯤ ꯏꯁꯧ ꯑꯗꯨꯗ ꯃꯆꯟ ꯂꯩꯒ ꯀꯥꯎꯊꯣꯛꯈꯩ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯌꯥꯔꯦꯗ ꯈꯔ ꯉꯥꯡꯉꯗꯤ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯣ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗ꯭ꯔꯤꯕꯣ ꯀꯗꯥꯏꯗꯩ ꯇꯨꯝꯗꯣꯏꯅꯣ ꯗꯥꯆꯧꯅ ꯑꯩꯁꯦ ꯍꯦꯛ ꯍꯦꯛ ꯂꯥꯏꯊꯣꯛꯄꯁꯤꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯔ ꯐꯥꯎ ꯈꯜꯂꯛꯏ ꯉꯥꯟꯊꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯕꯨ ꯂꯥꯏꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯕ ꯑꯩꯅ ꯉꯁꯥꯏ ꯈꯔ ꯉꯥꯡꯕꯗꯨꯒꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕോ ꯁꯥꯎꯗꯗꯤ ꯀꯩꯅꯣ ꯁꯥꯎꯕꯕꯨ ꯄꯔ ꯍꯦꯛꯇ ꯐꯕ ꯌꯥꯕ꯭ꯔꯣ ꯑꯁ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯐꯕ ꯌꯥꯔꯦ ꯀꯩꯅꯣ ꯅꯁꯛꯀꯗꯣ ꯂꯣꯏ ꯊꯤꯖꯤꯜꯂꯝꯃꯅꯦꯕ ꯁꯦ ꯁꯥꯎꯔꯅꯣꯕ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯁꯣꯝꯗ ꯊꯥꯖꯗꯤ ꯃꯕꯨꯡꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤ ꯀꯗꯥꯏ ꯆꯪꯂꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯆꯠꯊꯣꯛꯄꯗ ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯟ ꯌꯧꯁꯤꯜꯂꯦ ꯍꯥꯏꯗꯨꯅꯤ ꯉꯥꯟꯊꯣꯏꯁꯨ ꯃꯔꯩꯑꯣꯏ ꯀꯔꯤꯑꯣꯏ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯁꯛꯀꯤ ꯋꯥꯕꯨ ꯊꯤꯅꯤꯡꯉꯒ ꯊꯤꯁꯅꯨ ꯐꯖꯔꯁꯨ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯤꯅꯕ ꯃꯤꯒ ꯂꯩꯖꯗꯦ ꯉꯥꯟꯊꯣꯏ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯍꯦ ꯌꯦꯡꯅꯕ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯗ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅꯣꯕ ꯍꯥ ꯗꯥꯆꯧ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯁꯦ ꯅꯪ ꯉꯥꯏꯕꯗ ꯍꯟꯅꯨꯈꯤꯕꯅ ꯍꯥꯟꯗꯣꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯍꯥꯏꯕ ꯍꯧꯔꯕꯅꯦ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯣ ꯄꯥꯔꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯉꯥꯟꯊꯣꯏ ꯑꯩꯁꯨ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯉꯤ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯑꯃꯔꯣꯝꯗ ꯅꯣꯏꯒꯤ ꯏꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏꯅ ꯑꯩꯕꯨ ꯄꯥꯝꯗꯕꯅꯤꯅ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕꯗ ꯊꯣꯛꯂꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯑꯩ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯏ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯆꯟꯒꯤ ꯃꯐꯝ ꯑꯃ ꯍꯥꯟꯅ ꯈꯪꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯉꯥꯟꯊꯣꯏ ꯑꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯆꯟꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯗꯥꯆꯧ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯌꯣ ꯃꯤꯅ ꯉꯥꯡꯕ ꯋꯥꯗ ꯇꯥꯗꯕꯁꯨ ꯈꯔ ꯇꯝꯃꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯍꯣꯏꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ ꯅꯪꯅꯗ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯣ ꯑꯗꯨꯒ ꯑꯃꯅ ꯗꯥꯆꯧꯅ ꯆꯟꯒꯤꯗꯃꯛ ꯈꯜꯂꯤꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯣꯠꯅꯔꯒꯗꯤ ꯃꯥꯁꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ
ꯌꯨꯝꯁꯤꯗ ꯗꯥꯆꯧꯅ ꯊꯟꯇ ꯂꯩꯍꯧꯔꯒꯗꯤ ꯃꯥꯅ ꯀꯔꯝꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯑꯒ ꯆꯠꯄ ꯉꯝꯒꯅꯤ? ꯑꯗꯨꯅ ꯗꯥꯆꯧ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ꯫ ꯄꯥꯔꯤ, ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯆꯨꯝꯕꯒꯨꯝ ꯈꯜꯂꯤ꯫ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯟꯊꯣꯏ, ꯄꯨꯡꯁꯨ ꯐꯅꯌꯥꯝꯗꯤ ꯊꯦꯡꯉꯝꯃꯅꯤ, ꯑꯩꯁꯨ ꯇꯨꯝꯃꯒꯦ, ꯅꯪꯁꯨ ꯇꯨꯝꯖꯔꯣ, ꯑꯩ ꯊꯝꯃꯒꯦ꯫ ꯉꯥꯏꯈꯣꯕ, ꯀꯩꯅꯣꯝꯇꯒ ꯍꯥꯏꯍꯧꯈꯤꯒꯦ꯫ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯌꯥꯔꯦꯀꯣ, ꯉꯁꯥꯏꯈꯩꯅ ꯗ꯭ꯔꯣꯄꯇꯤꯒꯤ ꯁꯥꯔꯤ ꯆꯤꯡꯊꯣꯛꯄꯗꯧꯅ ꯃꯔꯤ ꯃꯔꯤ ꯆꯤꯡꯊꯣꯛꯇꯅ ꯂꯩꯔꯒ ꯍꯧꯖꯤꯛꯇꯅ ꯊꯦꯡꯉꯦ ꯀꯥꯏꯅ꯫ ꯄꯥꯔꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯗꯤ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ꯫ ꯑꯗꯨꯕꯨꯔꯣ, ꯗꯥꯆꯧꯅ ꯆꯟꯒꯤ ꯈꯟꯕꯒ ꯑꯩꯅ ꯈꯟꯕꯒ ꯀꯔꯝꯕꯅ ꯐꯩ? ꯃꯨꯟꯅ ꯈꯜꯂꯣꯕ, ꯑꯩꯗꯤ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤꯀꯣ꯫ ꯍꯣꯏꯅꯦ, ꯑꯃꯔꯣꯝꯗꯕꯨꯗꯤ ꯅꯪꯒꯤꯗꯨꯅ ꯆꯨꯝꯃꯦ, ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯍꯟꯗ ꯃꯔꯛ ꯐꯠ ꯊꯠꯆꯤꯜꯂꯤ꯫ ꯌꯥꯔꯦꯀꯣ, ꯑꯗꯨ ꯑꯗꯥ ꯇꯧ ꯂꯩꯔꯅꯨ, ꯑꯩꯗꯤ ꯂꯥꯛꯑꯗꯕꯅꯤꯀꯣ, ꯊꯝꯃꯦꯍꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯄꯥꯔꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯥꯖ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁ, ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯑꯩꯈꯣꯏ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯑꯁ, ꯂꯣꯏꯔꯦꯍꯦ꯫ ꯊꯥꯖꯁꯨ ꯃꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯛꯅꯔꯛꯏ꯫ ꯗꯥꯆꯧ, ꯋꯥꯔꯤꯗ ꯑꯩ ꯂꯩ ꯍꯥꯏꯕ ꯀꯥꯎꯔꯤꯔꯕ? ꯋꯥꯔꯤꯅꯤ ꯀꯥꯏꯅ ꯈꯨꯠꯁꯥꯡ ꯑꯃꯅꯤ, ꯑꯄꯣꯝꯕꯗꯒ ꯁꯣꯜꯂꯗꯤ ꯁꯦꯠ ꯂꯥꯎꯅ ꯀꯥꯏꯗꯣꯏꯖꯥꯠꯅꯤ꯫ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯑꯝꯇ ꯄꯥꯏꯍꯧꯒꯦꯅ ꯉꯥꯏꯔꯒ꯫ ꯀꯥꯎꯏꯅꯦ, ꯁꯦ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯇꯧꯔꯣ꯫ ꯌꯥꯔꯦꯗ, ꯇꯧꯔꯔꯣꯏꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯒꯦ꯫ ꯍꯣꯏ, ꯐꯔꯦ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯍꯥꯏꯔꯤ ꯊꯧꯕꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯚꯥꯏ, ꯋꯥꯔꯤꯁꯦ ꯊꯕꯛ ꯁꯨꯃꯟꯗꯅ ꯃꯈꯨꯠꯇꯤ ꯐꯖꯅ ꯍꯩꯔꯕꯖꯥꯠꯅꯤ, ꯈꯨꯠꯅꯥ ꯑꯃ ꯇꯧꯕꯒꯤ ꯋꯥꯅꯤ, ꯃꯤꯡꯒ ꯂꯣꯏ ꯀꯥꯎꯏ ꯁꯤꯗꯤ, ꯏꯁꯥꯒ ꯂꯣꯏ ꯍꯜꯂꯦ ꯑꯗꯨꯅꯤ꯫ ꯀꯥꯟꯅꯗꯦ ꯚꯥꯏ, ꯕꯕꯥꯗ ꯍꯥꯏꯔꯒ ꯊꯕꯛ ꯇꯧꯍꯜꯂꯁꯤꯔꯣ? ꯇꯥꯏꯡꯗꯦꯀꯣ, ꯊꯨꯠ ꯂꯥꯎꯕ ꯊꯕꯛꯁꯤꯒꯤ ꯏꯄꯥꯗ ꯑꯃꯨꯛ ꯍꯥꯏꯈꯤꯗ꯭ꯔꯣ? ꯁꯤꯗꯩꯗꯤ ꯌꯦꯡꯉꯨꯗꯅ ꯃꯊꯪ ꯇꯧꯊꯔꯛꯄꯗꯣ꯫ ꯉꯁꯤꯗꯕꯨ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯔꯨꯕꯒꯤ ꯃꯥꯅ ꯆꯥꯟꯁ ꯂꯧꯈꯤꯕꯩ ꯋꯥꯅꯤ, ꯍꯤꯗꯥꯛꯀ ꯄꯥꯏꯔꯝꯗ꯭ꯔꯗꯤ ꯃꯥ ꯈꯪꯒꯗꯕꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯋꯥꯔꯤꯗꯨ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯑꯗꯨꯅꯦ ꯚꯥꯏ, ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯦꯅ꯫ ꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦꯁꯦ? ꯁꯤ ꯀꯩ ꯁꯥꯔꯦꯕ? ꯇꯧꯖꯅꯨꯗ, ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯃꯆꯟꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯣ ꯀꯧꯔ ꯀꯞꯇꯣꯏꯕ꯫ ꯚꯥꯏ, ꯅꯪꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏꯗꯁꯨ ꯚꯥꯞ ꯑꯝꯇꯗꯤ ꯇꯥꯍꯜꯂꯨꯗꯅ꯫ ꯅꯠꯇꯦ, ꯃꯆꯟ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯇꯧꯅꯨꯍꯦ, ꯃꯁꯛ ꯈꯨꯐꯖ ꯑꯃ ꯇꯧꯕꯅꯤꯍꯦ, ꯄꯥꯝꯃꯨꯏꯌꯦꯕ ꯑꯗꯨꯗꯤ꯫ ꯆꯠꯂꯣ ꯑꯥꯗ, ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯀꯥꯟꯁꯤꯗ ꯀꯥꯏꯗ ꯍꯥꯠꯄꯅꯣ? ꯑꯗꯨꯅꯦꯕ, ꯂꯥꯏꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯔꯣꯏꯁꯦꯕ꯫ ꯑꯗꯨꯗꯤ ꯚꯥꯏ, ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯣꯅꯦ, ꯄꯣꯠ ꯈꯤꯇꯪꯒ ꯄꯥꯏꯈꯤꯁꯤꯔꯣ? ꯌꯥꯔꯦ ꯚꯥꯏ, ꯁꯤꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯗꯤ ꯁꯣꯏꯗꯅ ꯕꯦꯔꯥ ꯂꯥꯛꯑꯅꯤꯌꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯊꯟꯗ ꯆꯪꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯔꯦꯡꯕꯥꯟ ꯑꯅꯤꯒ ꯀꯣꯟꯅꯔꯒ ꯃꯈꯨꯠꯀꯗꯨ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯍꯦꯛ ꯄꯣꯝꯕ ꯃꯈꯩ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ, ꯊꯥꯖ ꯃꯍꯧꯁꯥꯒꯨꯝ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯈꯔ ꯀꯞꯈꯤꯕꯅꯔ ꯀꯔꯤꯅꯣ ꯃꯀꯣꯛꯇꯨ ꯀꯥ ꯍꯦꯟꯅ ꯆꯤꯛꯂꯦ꯫ ꯃꯁꯥꯗꯨꯁꯨ ꯏꯪꯊꯝ ꯆꯟꯕꯅ
ꯍꯧꯒꯠꯄ ꯉꯝꯗ ꯇꯞꯅ ꯍꯤꯞꯊꯔꯛꯏ꯫ ꯁꯛꯍꯦꯟꯁꯨ ꯉꯁꯤꯗꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯉꯟꯇꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯄꯨꯡ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯋꯥꯜꯄꯦꯄꯔꯗ ꯊꯝꯂꯤꯕ ꯊꯥꯖꯒꯤ ꯐꯣꯇꯣ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯀꯨꯞꯇ ꯇꯨꯃꯤꯟ ꯌꯦꯡꯂꯕ ꯇꯨꯡꯗ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯁꯦꯝꯅ ꯀꯣꯜꯗꯨ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯕꯦꯝ, ꯃꯤꯡꯒꯧ ꯑꯗꯨꯗ ꯊꯥꯖ ꯏꯉꯛ ꯉꯛꯅ ꯌꯥꯝꯕꯣ ꯍꯥꯎ, ꯀꯩꯅꯣ ꯃꯤꯡꯒꯧꯗꯨꯕꯨ ꯑꯣꯟꯅꯗ꯭ꯔꯣ? ꯑꯣꯟꯅꯗꯦꯍꯦ꯫ ꯃꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯤꯡ ꯗꯥꯏꯔꯦꯛ ꯀꯧꯕꯁꯦ ꯐꯠꯇꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯕꯦꯝ ꯑꯗꯨꯝ ꯀꯧꯔꯗꯣꯏꯅꯦ꯫ ꯏꯁ, ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯏꯃꯥꯁꯤꯅ ꯍꯥꯏꯕꯅꯦ꯫ ꯑꯣ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯧꯔꯛꯈꯤꯅꯣ꯫ ꯍꯌꯦꯡ ꯌꯥꯝꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯀꯥꯟꯗ ꯀꯧꯔꯛꯑꯣ꯫ ꯁꯨꯝ ꯀꯧꯈꯤꯗꯕꯅꯤꯅ ꯇꯥꯕꯗ ꯌꯥꯝꯅ ꯑꯣꯏꯖꯥꯏꯌꯦꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯁꯨꯝ ꯀꯧꯔꯒ ꯐꯔꯛꯀꯅꯤꯌꯦ꯫ ꯑꯍꯥꯟꯕ ꯑꯣꯏ ꯇꯧꯔꯤꯅꯤ꯫ ꯁꯤꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯥꯟꯗ꯭ꯔꯣ? ꯁꯛꯍꯦꯟ ꯐꯣꯟꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯣ ꯕꯦꯝ, ꯅꯪꯁꯦ ꯇꯁꯦꯡꯅ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ꯫ ꯅꯥꯒꯦꯠꯇ ꯂꯩꯔꯤꯕ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕꯒ ꯅꯪꯒꯤ ꯐꯖꯕꯒ ꯌꯥꯝ ꯆꯨꯁꯤꯟꯅꯩꯌꯦꯕ꯫ ꯊꯥꯖꯗꯨ ꯇꯔꯪ ꯍꯥꯏꯐꯦꯠ ꯆꯠꯅ ꯌꯥꯝꯕꯣ, ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯛꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯐꯣꯟꯗ ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯋꯥꯜꯄꯦꯄꯔ ꯊꯝꯃꯤꯁꯦ ꯁꯤꯗ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯤ ꯅꯥꯛ ꯌꯦꯠꯀ ꯇꯧꯔꯛꯄꯁꯤꯗ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯜꯂꯨꯔꯦꯅꯦ꯫ ꯑꯁꯦꯡꯕꯅꯤ ꯕꯦꯝ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯈꯪꯗꯦꯗ, ꯑꯩ ꯍꯔꯥꯎꯅꯕꯅ ꯌꯥꯝꯕꯨꯡꯅ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯤꯔꯥ? ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯒꯅ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯎꯔꯨꯔꯒ ꯑꯩꯕꯨ ꯀꯩꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯣꯏ꯫ ꯌꯥꯝ ꯂꯩꯌꯦ ꯕꯦꯝ꯫ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯐꯖꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩ, ꯃꯌꯥꯝ ꯑꯃꯁꯨ ꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥꯖꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯗ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯕꯗꯤ ꯄꯨꯛꯅꯤꯡꯗꯣ ꯊꯩꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯁ ꯕꯦꯝ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯈꯨꯖꯤꯗꯤ ꯅꯪꯅ ꯄꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯑꯗꯨꯕꯨ ꯑꯩ ꯎꯗꯕ ꯃꯐꯝꯗ ꯊꯥꯗꯠꯂꯝꯃꯗꯤ ꯀꯝꯗꯧꯕ? ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯦ ꯁꯤꯅꯤꯅꯦ꯫ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯊꯥꯖꯩꯌꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤꯗꯅ ꯈꯨꯗꯣꯡꯊꯤꯒꯗꯕ ꯃꯐꯝꯗ ꯈꯪꯅ ꯈꯪꯅ ꯆꯪꯁꯤꯟꯅꯩ꯫ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯂꯧꯕ ꯂꯥꯛꯑꯒꯦ꯫ ꯆꯦꯜꯂꯁꯤꯗꯅ꯫ ꯃꯇꯝ ꯋꯥꯠꯂꯤ ꯏꯕꯨꯡꯉꯣ꯫ ꯆꯥꯛ ꯑꯁꯥꯕ ꯆꯥꯕꯁꯦ ꯂꯩ ꯄꯣꯛꯑꯦ ꯍꯥꯏꯅꯕꯅꯦ꯫ ꯃꯨꯜꯂꯦ ꯈꯪꯉꯕ ꯎꯍꯩꯗꯨꯗꯤ ꯍꯦꯛ ꯎꯕꯁꯤꯅ ꯑꯩꯒꯤ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯃꯄꯨꯡ ꯐꯥꯅ ꯃꯨꯜꯂꯒ ꯀꯦꯜꯂꯛꯄꯗꯨꯅ ꯃꯍꯥꯎ ꯂꯩꯕꯅꯦ꯫ ꯀꯦꯜꯂꯛꯄꯗꯨꯅ ꯃꯐꯝ ꯆꯥꯅ ꯇꯥꯍꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯇꯣꯛꯑꯦꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯜꯂꯒ ꯐꯖꯅ ꯆꯥꯝꯊꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯀꯔꯤ? ꯑꯉꯥꯡ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯕ꯭ꯔꯥꯕꯨꯅꯦ? ꯅꯪ ꯁꯣꯏ ꯐꯨꯔꯛꯀꯗꯣꯏꯅꯦ ꯑꯩꯅ꯫ ꯃꯤꯀꯨꯞꯁꯤꯗ ꯊꯥꯖ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯅꯥꯕꯒ ꯂꯣꯏꯅ ꯀꯥꯎꯋꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯌꯥꯝꯕꯣ, ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ, ꯃꯨꯟꯅ ꯈꯜꯂꯒꯗꯤ ꯈꯨꯝꯃꯛꯎꯀꯣ꯫ ꯍꯥꯏꯌꯨꯅꯦ, ꯀꯩ ꯋꯥꯅꯣ? ꯑꯗꯨꯕꯨꯔꯣ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯗꯁꯥꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯇꯝꯁꯤꯒꯤ ꯁꯥꯍꯨꯝ ꯑꯃꯅ ꯂꯩꯃꯥꯏꯊꯛꯇ ꯀꯦꯜꯂꯦ ꯍꯥꯏꯅ ꯈꯜꯂꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝꯕꯣ, ꯅꯪ ꯑꯩꯕꯨ ꯈꯣꯝꯒꯠꯄꯤꯒꯗ꯭ꯔꯥ? ꯀꯩꯅꯣ ꯕꯦꯝ, ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ ꯋꯥꯍꯪ ꯃꯌꯥꯝꯁꯤꯕꯣ? ꯌꯥꯝꯕꯣ, ꯄꯥꯎꯈꯨꯝꯁꯤꯗꯪ ꯍꯥꯟꯅ ꯈꯨꯝꯕꯤꯌꯣ꯫ ꯅꯪꯅ ꯅꯔꯥ ꯂꯩꯇꯅ ꯀꯦꯟꯕ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯈꯨꯝꯒꯠꯇꯨꯅ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯔꯥ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯑꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯪꯅ ꯇꯥꯏꯕꯪꯄꯥꯜꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯅꯔꯛꯀꯅꯤ꯫ ꯊꯥꯖꯗꯨ ꯉꯁꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯁꯤ ꯃꯁꯥ ꯐꯥꯎꯕ ꯇꯔꯪ ꯑꯃꯗꯅꯤ꯫ ꯃꯁꯥꯒ ꯈꯔ ꯁꯣꯟꯕꯒ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯌꯥꯝꯕꯨꯡ, ꯍꯥꯎ꯫ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯒ ꯏꯔꯥꯜ ꯂꯩꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯈꯟꯕ꯭ꯔꯅꯦ? ꯈꯟꯈꯤꯕꯗꯤ ꯂꯩꯇꯦꯗ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅ ꯈꯪꯕ? ꯅꯪꯒꯤ ꯁꯛꯇꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯥꯏꯇꯣꯝ ꯉꯥꯟꯕꯤ ꯊꯥꯖꯅꯤ꯫ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯑꯦ꯫ ꯑꯗꯨꯕꯨ
ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯊꯥꯖꯕꯨ ꯀꯅꯥꯅꯁꯨ ꯃꯤꯠꯌꯦꯡ ꯀꯔꯪ ꯆꯟꯕ ꯌꯥꯔꯣꯏ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯅꯤꯛꯅ ꯌꯥꯝꯕꯣ ꯑꯩ ꯊꯝꯃꯒꯦ ꯁꯛꯍꯦꯟ ꯊꯥꯖꯒꯤ ꯈꯣꯟꯖꯦꯜꯗꯨ ꯉꯁꯥꯏ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯗ ꯀꯥꯎꯔꯨꯕꯅꯤ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯉꯥꯏꯈꯣꯅꯦ ꯑꯩ ꯉꯁꯥꯏꯈꯩ ꯚꯥꯞꯄꯨ ꯑꯣꯏꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯕ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯦꯝ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯌꯥꯝꯕꯣ ꯑꯁꯦꯡꯕꯅꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯕꯦꯝ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯀꯣ ꯊꯥꯖꯗꯨ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯝꯕꯣ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯕ ꯑꯩꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯀꯣꯛꯁꯨ ꯆꯤꯛꯑꯝꯃꯦ ꯏꯁꯥꯁꯨ ꯂꯥꯏꯍꯧ ꯍꯧꯔꯒ ꯂꯩꯔꯝꯃꯦ ꯑꯦ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯕ ꯉꯁꯥꯏꯅ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯅꯪꯅ ꯑꯩꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯇꯣꯞꯇꯧꯅ ꯍꯦꯛ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ